Red Zone Maphamsingda Miyamna Changlaktringeida Mangjounana Pao Faobirak LKBVF Pao wasi pandam Pao se dagi laukhatjabane lamlai kendragi Red Zone Maphamsingda Miyamna Changlaktringeida Mangjounana Pao Faobirak Miyamgi damak matam pumbada leiri haina lamlai kendra Village Volunteer Force LKBVF na phongdorokle Volunteer Force asigi media coordinator oinam okensana na phongdorokhibada Kendra asigi manungda Red Zone oina leiriba Maphamsingda irang asi hek hobadagi asoi angam thoktanaba thabak thorom kaya miyamga loinana paikhatuna lakle yangang pokpi amadi thamna pokpi gi Maphamsingda ahenba security force thamnaba lengakta taksinduna tha asigi manga amadi tarukta Imphal Ukhrul lambi fauba thingduna khongjang changchenke miyamgi khongjang adubu taviduna athuba matamda miyamgi apamba thabakto onthorokpagi damak lengak pusu mangna thagalakle amaromda Kuki khulai paibasingna state asigi mafam kayada afaba khulai sisinaduna satharagliba thawongsinga asigi yengduna yariba makai miyam punna leibigano lambi lamangda mayai ka bachinjak sasinduna maram leitana chathok chasin tawbigano kendra asigi volunteer force na changsilakpa khongjang khudingmakta miyamna saugatuna mateng pangbiyu haina sumangna phongdorokle Kuki Terroristsing Thengnanaba Apunba Mipham Phamkhre Pao wasi pandam Pao se dagi laukhatjabane sangai theldagi kamong faubada leiriba Apunba Club kuntaruk amasung Maira paibisingi Apunba Mipham ama ngarang Imphal West District ki manungchanba khumbong kaithelda pangthokre Mipham adu maruoina Kuki narco terroristing na mitaisingda satharagliba attack asigi mayokta punna lepminaduna warep launaba pangthokpa Mipham ni haire Mipham adu da hanagi Inner Manipur Parliamentary Constituency gi MP Dr. Thoksom Maina tongan ba club amadi Maira paibisingi luchingbasing naharol sing amadi ima ibel kayasu saruk yakhe Mipham adu da saruk yaraduna All Manipur Apunba Maitai Leima Maira Lop ki President Konjengbam Goni Leima na phongdokhibada mamang sahigi me ahumdagi chin Kuki narco terroristing na mitai singi mathakta mihat mipun kaya satharaklabasu ngasi faubuda state lengak amadi center na karisu tawdana tumina leisin ba yaning de chin Kuki narco terroristing na drone bombing amadi missile fauba kapsilaktuna misam kaya halaba fauba central forcing na kumaygum yengduna leiba condemn tawwe Miyamgi mihut oina leiriba MLA Minister Singh na mating lay na micham Miyamgi thawai amade lanthum ngakpa ngamdaba laibak thibane state sida mahusagum ing tappa hanjinba Miyamna pame maram aduna numit mangani gi manungda laingak pairiba Singh na chapchaba phirep amaga loina na paikhatpam thokpa thabak paikhatkadabani haina su phongdokhe Mipham aduda saruk yaraduna Imphal West Students Club khumbonggi patron members oiriba Angel Children Hospital ki Child Specialist Dr. Yaikhomba Taurem na phongdokhibada Kuki militants na mitai khulsingda karamba matamda amuk attack satharakani haibasi khangdabana chingya tamyada leiba mitai miyam mipaiba phaunare miyam na su masangak thokjana ba pungkun mari section na leiba mathau tare maramasina sangai theldagi khumbong phaubada leiriba Apunba Club amadi Maira paibisingi oiba Mipham ama pangthoktuna kari tawba yabagi haibadu khanabaga loinana Apunba warep ama laumi na duna warep adu laingakta thabak oina onthoknaba ngasigi Mipham asi pangthokpani haikhe